Malemgi aying asagi khal kaithar liba asidagi kannaba miyoibana thodang lominaba tangai phade honglukliba akoibagi fibam asibu ngaksenaba madi mausagi leizariba khalbu tongi mirogi damak sokhandana thamnabagi mokhalunda MSF ki masing yamlaba thomi singna kaithar liba kawrugi sakdamasi matam khragi tungda mutkigadra wazaduna Mission Mount Kobru Afforestation Sanghalasi Kobru Jingdol haibasida inkumjali sing anikataraga mapad mikitang mariamadi manga numit nini chupna chingmai singda ujarale sing ama hena thaki haina Manipur Student Federation MSF na thadrokpa chero amada haidi Lubasigi Environmental and Ecology Affairs Secretary Khangembam Tanzania mitaina khuyekpi dan thadrokpa chero aduda chahi adumaki June gitang manga malem pumbana World Environment Day pangthokpa numit asida Imphal East ki malung chana leba lamyanba Hizam Irabot Memorial Park kaibi khulenda ujara kyasut thaki COVID-19 ki akanba safu chaithengna miyoi kana amatana yumdagi mapan thokpa kinraba matamda MSF na malemgi akoibagi fibam sokhandana thamnabagi amadi Nomagi kaithrak liba mahusagi khalasibu kanbada thodang lodaba yadre mahroi lup ama oina lamdam asigi nahasingi su khunai asik kanbada achoba mafam ama yawi khanjaduna tangai fadana luploisina asang amantana thalaba Manipur ama oiraknabagi wakalonda inkumja lising aniga kun jingi chaichat manga irai namitta sanghalase Manipur haba environment friendly campaign asigi makhada kwagaithal thamauzam lekai driba mahroi lup asigi mayai loisangi akoibada ujara thaki chaliba chahi kumjani sing ani kungatrok jingi chaichat Ani Ningthokaba namita sanghalasi Manipur campaign asigi storokamo oina masigi manung chana chatrak liba ujara thabagi thabak thoram oina taibang thawai sing kanaba maru koktoklaba chingmai sing isang sanghalasi haibat thema sigi makhada malemgi mahusa kanabagi khongjang ama MSF amadi Central Forest Division Forest Department Manipur ga khot samaduna Imphal West ki manung chana changangai use kondare ba Comet School da mahailoi sang asigi principal su sarukya duna haibok sing langthabawda paksana ujara thanabagi khongjang asigi damak lam thabagi thoram ama pangthoki masigi matungda charakna school gi mahiroi chani MSF ki thomi chani amadi officer team gi mi khraga loinara haibok chingi kokthoklaba chingmaida ujara disinga mamuk thaki Indian Forest Act kumjaini sing amaga chamapan kungatare makhada reserve forest amadi protected forest singbu miyoibagi thabak thoramna mausagi akobagi fibamda akaiba pirak kadabadagi kanjanaba yauri Adumoinamak ek amadi law asigi marumda senjau paibasing politicians singna makhoi masa masagi kanaba yingnaga lalon itiki semnong khara phangnabagi amadi Manipuri khunai asi muthat naba manba political agenda amagi makhada uwa umangabadi chingmai sing kokthokdi masina leizaram liba mahusagi chingpat turelda achoba safu ma piraktuna Kamfal madi isingi thawai panba posak sing miyoiba sanga pumada sathina joitheng pirakli masida hakthengna amadi na koinana Miyoi bana masana masabu hingjona bagi hak fawa khonggoinari asigumba loilamgi luzadaba machat asi nongma natraga nongmadi miyamna nakhoi gi mathakta para tambibagi tangkak ama soidana lakani haina chero aduda hairi